ꯃꯌꯦꯡ ꯇꯥꯕꯤ ꯄꯨꯅꯥꯡꯄꯨ ꯇꯅꯥꯝ ꯅꯣꯛꯆꯔꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ Joint Committee on Inner Line Permit System Manipurna ILP gi bill ama natraga manaba bill ama pass tawduna chana hanjriba phawba Manipurda mapalamdagi Union Minister sing yaw nan Manipuri changlakpa yaroi haina ngasidagi athingba thamba haukhibada ngairingai cherakta nan Manipuri kunmathoi Imphal tamna changlakpada JC ILPS na faraga amu halankre ISTV News na phangwa pawgi matungina makhoi kunmathoi Guwahati dagi Imphal phawba lakpada Kangpokpida kumthahalambani Kangpokpidagi atopa bus amada amuk Imphal tamna lakhibani karamba bus ta lakpano haiba chapchaba khanghaudre hairi Haikakpokpi substation dagi more phawbagi wire tingbagi thabak tawba lakpani makhoi amuk Imphal dagi halankragani haina JCLPS ki women's wing gi convener apabina phongdorakli Mungkin lakon hari itu, kampanye mau number kami tu nama orang kan dah mau ni, kalau kan dah mau hujan mak dari sehari pakai art tanah sekian gani bah. Hilih dia tu ini maksud jangan hujan mak kan lain, ada nama lain ni, ada nama orang kan dah mau yawi, nak dah yawi dia, mau cakap jadi lain nak hanggani bah. Ada nama si Mia, nak benda nak boleh hantu pasung dah. Sarkar ki amadi lanai gi loisang sing yaung nam hai tampham sang sing handloom amadi handicraft ki pothok sing season nanaba laklibo October gi thada cabinet and award lawragani haina Commerce and Industries Minister Govindas Konthokjamna haikre ngasi pauna kaithel da leiba Manipur Handloom and Handicraft Development Corporation Limited na handloom and handicraft ki items sing Delhi amadi Kolkata da yonnaba chatpagi flag off tawbagi thawramga mari leinana Govindas na pawmi sing da phongdokhibani lamthabagi thawram adu da corporation gi general manager ke lamli kamai Commerce and Industries ki Director John Lantin Kuma amadi Corporation ki officer kaya su saruk yaki Govindas na makatana haikibada Manipur Handloom and Handicraft Corporation na Panthoibi Manipur Emporium New Delhi amadi Panthoibi Manipur Emporium Kolkata na chaurakna lupalak tara mangarom gi handloom amadi handicraft ki pothok sing Bharat ki miyam da phanghannabu hotnabagi damak thagatpa phongdokhi lamdam sigi handloom amadi handicraft ki pot sing asi ngasi mapalamda phanghannabu hotnariba asigumna tha ani hum leiraga chang naina thananabu hotnaragani miyamna pamnaba hengalaklanina artisan singna thabak subagi hainabi thambiyu handicraft ki su Manipur sarkar na yengsinbaga loinana district khudingmakta common facility center amamam hanglagani haiki makoi si training pinanaba koi infrastructure and skill development scheme amasu koi paikhatpagi government of India ni abi every district singa Manipur tara paigani aduna tara kunne paigada wasi aduna lupa crore ani gi sangda koi da round about 40 crore munga koi lani aduna ina appeal to ganing bade handicraft ki isile now sing yam hena mamang gi sahi kaya da ning makai ni leibo ko state government dagi khudong sabi phang de hana leibo sing ado akoi hojiki phangan bangam na ba department kan hona jari bharat sarkar da convince aure ado khud sing draft to bolo jare aina kan matam na by October phawdadi akoi cabinet to pukalla kan cabinet ki aya ma lawjare haiga government gi notification ma ko thora mahakna makata na haikibada Manipur sarkar na lamdam asigi handloom amadi handicraft tawkhat hannabu hotnariba thabak ki manung channa cabinet mifam pangthoktuna sarkar gi amadi lanai gi loisang sing yaungna mai tampham sang singda handloom amadi handicraft ki pothok season nanaba thawrangliba asida miyamna su mateng pangbiu masina lamdam asigi economy gi fibamda ahongba purakpa ngamgani haiki yariba makai handloom amasung handicraft ki production se asina government gi offices sing semi government gi offices sing corporate houses sing aduga koi hotel sing aduga koi leriba private school sing government gi school sing sida akoi gi product se sijinona ba asimafam matang sida ina panjani pot ani khak maroi bani khak lai akoi government na decision am lawraga su masai gi akoi gi production na economy oidraba adugi magi durability adu comfort level am sing ta ba koi ahum yin ta Manipur State Museum gi nifutaret suba mapok kumon thawram ngasi Manipur State Museum da pangthokre thawram ga mari lainana booklet amasung guidebook of art gallery kauba ama phongba ga lainana gold rare exhibition amasu art and culture gi commissioner Radha Kumar na hangdoki thawram adu da art and culture gi director Dr. K Susila amasung department asigi officer kaya saruk yaki Dr. Susila na lamdam sigi mangkhragadaba potchai kaya amuk hanna puthokpiraktuna hingat hanba darkar oi museum gi kanaba khanglaba matamda chakhotpagi mamitaba lamdam ama oigani commissioner Radha Kumar na museum asigi awat apa kaya leiribasi golden jubilee gi thawram nangnaba mensinbagi apamba phongdokhi sana gi item ni hargadi sana do leiribra manghangrabra
कमाई तौर लेरिगे सी खरा कनो तौबना मसिगी एग्जीबिशन जी यम इम्पोर्टेंट ओए लुरिबना याम रिया अपांग पोषक ओबसिदा सिक्योरिटी पॉइंट ऑफ व्यू दगी खरा ले मतम सांगना तौबो ngambagi masi awa ba department ki mai gi dagi le ane masi security from noina toraga खरा sensitive area si toraga mamangi kuidring eda sida thunga na pom pokhai na kui yang green thamni ba glass box si glass manga ga si kai dang lai uji repairing to ngam da ane security point of view dagi exhibition ji sang na to bo ngam da bagi awa ba si ai da lai Tarani Thui Suba Assam Rifles na Kudeng Thabi check post check tawbada ngarang nungthil pung mari makhairom taba matamda More dagi Imphal thorakwa gari amada Myanmar macha ama yaurambadagi fare hairi Paraba miyoi adudi Chocho Elias Uthangthon chahi 38 Mandle district ki Moinwa khuldagi ni hairi More police station da khuchinakre Marak sanate mabre amata Irudio Coaching Institute behind Bego Hotel Kangabom Lekai Machin. Admissions open CBSE SA2 class 9 and 10 start from 6 October. Revision course come mock test CBSE class 12 science starts from 6 October. Hakchangi labor solakpadagi puchu sinaktaba hakchang choktarba tumba chaba yaraktaba khong hanga nungayaktaba singidamak amatta ngaraba upaidi jolip syrup amasu jolip capsule with changin sinabiyo Pain relief ointment. Khwang naba, ok sikpa, tang sikpa, khu naba singda sinaba yarba, lipsa putna puthok saba Oza. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkhatchakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars tempat sagat khudingmak aikhoi gi marup adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabashu karishu waningai leitre lift staff syrup sizinnabiu adumgi awaba punamak koknabagi pambaini diabetic na naraba anabashin nashu sizinnaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naragai laing babudi Narjingai de Saxil Hobanang Henafay. Taram na Moksadi. Lions Club Thaubalgi Taramapan Suba Saturday night Tauram Ngarang Numidang Thaubalgi Khetri Sanglen na Pangthokre Tauramaduda Lions Club International District 322 DG Vice District Governor Lion M Gojendra Singh Lion H Manikumar Amadi Lions Club Thaubalgi member Kayasu Sarukyaki Lions Club Thaubalgi charter member Amadi Lions members singchu khudol potpi duna pukning pogatpaga loinana International Peace Poster Contest Club asigi oina award panglaklaba maheroi maribu memento amadi khudol potpi dune kai khumnabu utki Lion Gojendra na haikibada Lion members singnasu miyamgi thabak thauramasi makhatana pangthokpa ngamnanaba hotnaminasi haiki member kya hatsin duna anoba pagi Lions Club ki anoba idea में आमा कुछ लगना लैंड की मूवमेंट से दा एक ना पाक्टोक तक संदोकना कोई कम्युनिटी की नीड बेस्ड सर्विस इनसी पाक्टोक पदा yang kumang चाव संस्थित UGC Northeastern Regional Office ne rog sponsor makhada DM College of Arts na sinduna paper setting and evaluation gi matangda numit humni chupna chathagadaba state level workshop ngasidagi haukre DM College of Arts ki hall da pangthokpa workshop hawdopagi thoramda University and Higher Education ki Director T.H. Chitra DM College of Arts ki Principal M. Ibohal na maroiba miyoising wana sarukyaki Director T.H. Chitra na Mahay masingi lamda paper setting amadi evaluation asi yamna maruoiba tangkak amani matamgi matungina education system da ahong balakpada teaching method chu ahong bala I haiki magi career si mati sara assess to onamada mas magi phasuna papon to onamada haibagi room maduma mayam da koida open to raga si evaluation si assessment thambi
ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯒꯤ evaluation system ꯃꯁꯤꯒꯤ testing ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ system ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯔꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤ system ꯑꯁꯤ applicable ꯑꯣꯏꯔꯦ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ evaluation ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯃꯥꯒꯤ educationꯒꯤ parametersꯇ aspectsꯇ improvement ꯄꯨꯔꯛꯄ kaya improvement kaya purokpa yae maduna akogi haite leriba existing education system agi magi improvement purokpa yae area da musu education system da kaya ababa positive oiba enhancement purokna bagi yana choba aduba akogi technique amani haida ai thamsege Wanggoi Kendra gi Oles Pension Scheme gi makhada ahal tanipan yankhaida ngasi Kendra sigi MLA o lukhoina pension gi senpham yenthokre Yumnam Huidron Thiam Leisang Khong Community Hall da pangthokpa thoram aduda Social Welfare Department ki officials sing saru yakhi MLA lukhoina ahal singna pension lawba chatpada thengnariba khudong chadaba sing koknanaba mahakna hakthengna chatuna pension gi senpham sing asi yenthokpani haikhi Wanggoi Kendra gi oina Manipur state na piba Manipur sarkar gi piba Lupa chama kono bodo pachani yo oga angado ba to ba ka bodo sim khatagi ni adna esenna diba ai ya go me no funding diba adu no ba hanu pachani ko ba maya no ka anang ba pa ga ai ga su khane adu anang go oi ga su adagi asang ba mu go oi ga su NOP de tha NOAP de tha ba ka bodo sim di Yanglam Kendra gi polling station 38/32 Arong Khunjau gi oina Dr. Y Radhesyam BJP State Executive Member Nongna Tanglakpa Singh Buharau Taramna okpagi tharomama Samom Heramani gi yumda pangthokre Ngasi nungthil pung anirom taba aduwaida Nitaipa Chuthek BJP office ki sorok wangmada khamduna thamba Maruti 800 karama huran ge tawbadagi miyamna fakre karadugi number na WB02X3178 ni thawdok asida chenariba miyoi adudi Thawal Laisang Themdagi ni Sanathoi kawi tungda miyamna Mahakpur City Police Station da sinakre Mahai tampham sangsingda khatna chainaba thoktaba free and fair oiba mafam oihanduna mahairosingna mahai tambada thinthadana afaba society ama chemgatpada mahairosinggi chawraba thodang lei haina Manipur boarding school gi mahairosing oja amadi staff singna khongchatama chatkre Churachandpur district E Gelmol da leiba Manipur boarding school dagi haukiba khongchat adu Moirang Lamkhai pauraga thamna popi yorba matungda amuk hanna school da lamthungpham oiki school asigi principal Mark Haukipna Afaba society ama ohelasi haiki. Because today, many people think that when we talk about temperance, they think of as smoking cigarette or drinking alcohol. But temperance involves so many aspects of life. Like the one who gets angry very soon, is also having intemperance. And the one who gets fight with his friends is also intemperance. So this rally is organized so that we become a better citizens of the state and are better citizens of this country by being a good person and loving our neighbors and living, loving one another, existing side by side. That's the reason why we organize this rally. Imphal Sewerage Project Phase 1 gi Rims Road ta cheliba primary sewer line gi innovation work na maram oiduna Lalambung Pukri achobagi mapadagi Arambam Nitaipat mapa phawba lakliba tang 15 dagi matam khara lambi thingzilagani Praja miyamna mateng pangbiyu haina PHCD gi Drainage and Sewerage Division gi Executive Engineer na khangalakli Vesalapada maruiba pa amuhana Nan Manipuri sing sanglakpa yaroi haina JCLPS na thingba thamlingai cherakta Imphal tamna sanglakpa Nan Manipuri kunmathoi JCLPS na phakalaba matungda halankre Amadi Sarkar ke amadi lanai gi loisang sing yaungna mahai tamham sang sing handloom amadi handicraft ki pothok sing season na naba warep lawragani haina Minister Govindas na haikre Niyang tabir punang po amukahana from Dari